Relief Camp ki Coordinator Sindokpiyo haina changjafam lautuna leiriba singna changsil lamba khongjang Imphal West District ki staff singna thazaba pibadagi handokre. Amadi Pauna Kaithel Amadi Thangal Kaithel ki footpata lam khopchil lamba sing dukan fam liba singna masana lokthokpa hongnakre. Kurum Jari ISTV Pau meeting Tabiri Bapum Namapu Taram Nok Jari Pau Sandok na Pizari Kurkul Yumfam Mandab Relief Camp ki Coordinator RK Sanahal Sindokatabani Nadraga Saparminagi Kunja Singi Oiba Tonganba Coordinator Hapkatabani Haina Imphal West DC Complex Mamangda Saparminagi Kunja Chamaga Kunmukna Ahing Yarektuna DC Unanaba Ngairakba Adu Ngasi Ayuk Chaurakna Pung Taret Makai Muktarakpada DC Office ki staff sing unare DC Office ki staff sing aduna paikhat payaba thabak paikhat lagani haina thazab pire haina khongjang aduda saruk yakhiba malemngan bana fongdokre mahagna makha taraduna lamdam asida thokliba irang asina maram oiraga relief camp singda changjafam loriba IDP pumnamak awaba punsi mahing amada hingli awaba phibam da hingliba IDP singidamak lengak namatik chaba lokhat fam thokba thabak mapungfana lokhat piba leitringai cherak asida tongan bamyoi kharana otpa neiba amadi tuhat piba yaurpa asi thamoi sokna nungaite maram aduna IDP masa masa ki horakfam mafamda athu bada hanjinba yanaba sinbiyu haina mahagna appeal tawki From relief camp Sibu Pubiriba, Hogi coordinator Sina, Lady Ba, Hogi inmate Mayam Sida, Halaman Sina Taba, the Nuaitaba, Kahenba, Wahayota, Seasonaraga, Nang Kolapa, Wadi, and Shekoi, relief camp the problem Topodegi, Kosang Narva, Mayam Si Pada Bungam, the Badegi, Sida Koi, Imphal West, DC, Gates, Sida Koi, Ahindegi, Sida Koi Tumasaba, and Mayam Yao, Sida Koi Lejavani. Ada koi office ki site gi yari mu khai dum solution purokna ba doin tawje ko sen hai tasengna koi no ji pamjari sidi koi relief camp da lai se sahi ani ejalabani ada sahi ani helaba sibok da sum sarkar nama mu hai adegi di amma nama mu hai sumain tawa koi se sum amana mu namda bi yum phange leite yum phange mai ta cha kharaga sukam wana seleng ai amana zum to sar tawi amana zum to sar sum mayam se koi tasena khangwa ngamdre yengmasu koi tasena ngamjadre aduna yaragadi athu matamda koi gi laifam koi gi saparmina sida sang mayana bagi koi gi paliba koi gi central government hojik government sing sina kanna hona biduna athu matamda koi gi sangam sini yana ba sinbiu nata taragadi makhan makha gi isu mayam ma koi satharak pa yai Footpath yauna government ki lam singda lam khopchilaga khandokpa pochai paisin basing masa na lokthok naba district administration Imphal West na khanghan ki bamatung ngasi pauna kaithel amade thangal kaithel da dukan family basing na lokthok pa hongnakre hiramasida paudamama lamdamasigi footpath sing Kaidana Miamgi, Kong Naba pedestrian road on the Tamnabigi, the Makta local Kontanga Moina, government gi Makada Tonga district administration singna, Makogi district Manunda Laiba, footpath singda, Poste Pashenba, Poste Tamjanba, structure Sajanba, Yauna, Loktok Naba. Kangan kiba order dugi matung inna madugi deadline luar ba matung district administration Imphal West na unipok lambi kwakatel lambi kamasung singdamai lambi da JCB na singba machinery sing sina duna thugai khra bagi tung hojik Imphal West ki tong ba jaga sing dasu government gi maike degi bi high structure do thugai kani high bagi pau phang ba dagi ngasi masa na high structure lokthok bagi thabak chathari Laser informasi Imphal West District manung chanba Pauna Bazar ni Pauna Bazar si lambi chinba da haina ri lambi amani mafam asida footpath ki matakta posti patient ba khanjal laga posti thamana marak oiraga chatok chasin tawriba singna khudong cha da bana lambi chinbagi fibam adu henna hengadam bagi khudong cha da mai odon lakpani adu ngasidi masa na dukandar singna masa na lokthok sa bagi thabak ngasi mafam sin lakpam tamda uba phangli Mamangai desu government learning matamda district administration na hariba land encroachers sing asi lokthok kadabani haibai order thokiba kyarak thengna kharbani miyam na chen ubiram nagani adubu sakma yegnaba phamdol paiba phamnaiba jingi sanga leiba kangbu na maram oibanara mai pakna chathakibagi film ude adubu sung lanai oina sidokna ba ukhide handaki sidadi lanai masa na daita lawjaraga hariba lana lam khopchalaga sajalba sing lokthokba asi
afaba khongthang amani amasung president ru lakpadagi anob achievement amani haina su lobo yari handagi order sina akhanna ba oina haiba structure sing asi masa masa na lawthok lamda ba taragadi district administration laklaga lawthok lagadi maduda asangba machinery gi senpham lamdu khopchal mejingna pugudabadi haiba wafam thambanara ngasi miyamna masa masa lawthok libasi haiba wafam amasu laktabadi natte bazar manung sida gari chinbagi fibam asi mamangai digi thengnaragabadi masida mariboba issue ama oiribadi akoigi parking asi su ama oiri parking asi double lane parking toksanba amasung parking oirodaba jaga da parking oibana maram oiraga lambi chinbui fibam asu hengalagli district administration asu imphal kaithel asibu luna nana thamge hairabadi haiba parking sing sida henba mityeng changlaga masisu regularize tawragadi lamdui chilibagi fibam masi kharma khaiti kokadra haibagi wafam bazar miyamna thamnarapodana tana khongthang asibu thagatpa phongdokrakli masi akoi state do chawthoknabagini akoi state engbada phajade engba ate state engba kanda je khoi amani halle hujik masi tori do yam reina yam thagina gani si akoi lebaki damagda ko state ki damadadi yam chawthokningai ni sakana masi tori do yam phaje masi adum long lasting hoina adum process do changing ba pame ba ado general public ki hoina ado state ki hoina masi engba su phajani aduga leriba public desu chako sasin tobagi nuai besu bangani miyamna thamli apamba amasung government pakhal galiba khongthang ani asi miyam amasung government anina punna khangminaraga maduda punna thabuk tawminaraklagabadi lambam asida lunanba chatok jasin nungaiba amasung lambi chiliba asi kharma khaidi komthor kata habigi thajaba chauna leini video journalist ningom ranjan galoina pawdon jari pa michael jimnam ISTV news pauna bazar Sangai Thelda Socio-Economics and Environmental Development Society SIST complex da u chara kaya thakre Directorate of Environment and Climate Change amadi Editor Guild Manipur sinduna pangthokpa u thaba atuda 9 sector Assam Rifles ki Brigadier Ananya Boral Group Center CRPF Langjingi Commandant Padmasri N Kunjarani Battalion Asigi Second in Command International Weightlifter W Nandini Deputy Commandant M Sorojini 189 Battalion CRPF ki Second in Command ISS Moria Amjugi President Asem Bhakta General Secretary Khwairakpam Nauba EGM ki President Khogedra Khomdram Amade Pauchi Kayagi Editor Singna Upambi Singh Thaki Manipur Forest Department ki team amasu serugya ki Punna Upambi Chamanga Hena SITS ki complex ki akoibada thaki Commandant Padmasri N Kunjarani na SITS ki complex hek thangnana leiriba Manipur Olympic Park ki manakta ngasi Upambi kaya thaba phangjaba mahaki maikai dike hainingai leitana thagatli sili langliba editor Singh thagatli mafam asida mahak amuktang yogjege khalakba matam kuire mahak masagi statue uba fangbada amuke hena apenba poi Olympian Singhi memory statue thamba haibase Manipur na ahamba oiramgani haina khale asuk fajakraba mafam ase wathok amana changba yadana leirakpa ase matamgi matung ina santigi lambida lakpa ure makha tana ingtapa lambida lakna ba honariba security force singda miyamna angama mateng pangbiyo government na sanaroi singidamak Manipur Olympic Park thambiba mahaki maikaidigi thagatpa phongdoi Laibak thibadi Olympic Park ki manungda thamliba statue singda asoiba khara leiba thengnare masi semtok pinaba mari leinaba singda appeal su tawki ado ngasi ben numitse sidagi khoigi lebak sida langba punamakse pisuna leirasi usina chawraga man mapung mari pharak pagal loina na khoigi Manipur jeng sidagi chanti gi nakede lakbo oirasanu sigi jaga je karma matamda yobang gadage na mangmangbodo ngasi di ai mangphawnare excited we ai sagi statue uba phangba khoigi CRP gi troop ani le 189 gi na 189 na de 30 battalion khoi Assam Rifle su lai simayam jim kantoroga suma ko chahi ani maka jam pasana moina yengaga public singje guide tawna hojik ko changes te koi uri ga ado hen hen phagatpa karmain toroga matam gi oina sillaga mokoina shanti purei baje akoi public mayam na mateng pangji akoina mateng pang kan public na gyan tar kan da koi shanti pur pangam gani
Editor Guild Manipuri President Khogendra Khomdamna Seat complex asi haukiba chahi ani hena changbada khudong chadana lakpani yamna ningthiraba mafam ama oiriba complex asi manghanbadi chumde khanbadagi ngasi mafam asida puna u thabani masen environment kanbadasu chawna mating oigani matam kharagi mamangda leiramba Manipur gi phibam ahongba khara tapna lakpa asina ngasi mafam asida u pambi thabani mapung oina Manipur gi afaba lambi ama lakna bahona bada seats na lokfam thokpa thodang adu lobani haike तसेंना द कोई सिस कॉम्प्लेक्स अखोई ममिंग द हाइदने सोशियो इकोनॉमिक डेवलपमेंट ने एनवायरमेंटल डेवलपमेंट ने मसी मतम सांगना मोंगमनि तातादना कोई फिल्म सादबा अमल लेरंबदगी मोंगमनि तादन लेरंबदगी मसी सबाने सम मांगनबदी चुमदे सुकाम फजगर मफम सि मांगन चुमदे हाइबगी वखंदा कोइना ngasi उ थाबगी प्रोग्राम जे पैका चाबने पुन्ना उसार जिंग असि जी होजिक थाव लोइ मांगद खंदे उसार चांगारोम ngasi सि कॉम्प्लेक्स हाइजिदा थाजिना नबान होनबने हाति की फिल्म खरा गाजे लपजो हाइबे आइको ngasi na ahanba ani sum ohum subde na te khoi irang kaling amrak ta so khoi ji changa yengure ta bodo size de khoi activity to no lebdu di amada su provoke to bodo film lebani na hojik ti bodo film do leitre haira ganda masi thabane ada khoi gi hena maru wa pham je mayam ta bodo nuai ga do nuai ra khande khoi si maitai gi lamni kuki gi lamni adu ne dhani haibe gi wa na te कोई मणिपुर की ओइने याय फननबा आई एनवायरनमेंट खरा दो सु फगरमदा मतेंग पांगनबा अदमाइना थाबने शांति की फिवम लाकपा हौबा हौदबा नतना मदुगी एनवायरनमेंट हाइजिदि मांगनबा यादबा एनवायरनमेंट की फिल्म या का हेना सोक्तनगिबा यादबनिना अखोइना मरोइना डायरेक्टर एनवायरनमेंट क्लाइमेट चेंज का तानरगा मोइना मपुंगबा थौदांग लोबनी अदमाइन लोर कंदा मसी थबकसे पाइखलकबने अखोइना साजबा इयोंगी फी सिजनसे मपानदगी पुसलकपा फी सिजनबगी हैनबी थादोगलसे इयों फी साबना लमदम असिगी सेमिलोंदा चाउना मतिंग बागलीबनी हाइना एमएलए लौरेंबम रामेश्वर मैतैना हैंडलूम एंड टेक्सटाइल की मखादा मनीटेक्स प्रोग्राम की मनुंग चना खंगतलबा गैराव एसटीगी फिसाबी सिंगदा फिसाकोल खुदसिनबगी थौरमदा हाइख्रे अहुमलक सुबा फीस की ओइना मैतै लमखाइदा पांगथोकबा अचंबा थौरम अदुदा एमएलए लौरेंबम रामेश्वर मैतैना मखाताना हैंडलूम असी अचौबा इंडस्ट्री अमने हाइना लौनरिबनी मणिपुर दसु फिसा लोनसा तौबना लमदम असिगी सेमिलोंदा अचौबा मफम पीरगा लागली गैराव एसटीगी इयोंगी फी यामना पुथोकबा एससी सिंगी मनुंगदा अमनी ngasiगी असिना अहुम सुबा ओइना फिसाबी हुंफु तरुकता पीबनी वारहौबा सिंगी ओइनसु फेस नाइना पीरकनी महागना मखा तारदुना मतम अमा मपानदगी पुसलकबा फी सिजनरंबा अदो ngasiद अखोइना साजबा फी सिजनबगी चांग मरु ओइना नुपी सिंगदा हेंगलकले नुपा सिंगसु खुदैना चिंगबा सिजनरे मार्केटिंग की ओइनदी प्री ऑर्डर तौरगा सानबा ऑनलाइन डिलीवरी पीबा ओइबना हौजिकी ओइनदी अवाब लेते अदुबो हेना चाउथोकपा यानबा लिलोंगी क्यामगई शांतिपुरदा सागलिबा एग्रो मार्केट स्टेट असिदा पोटफम चामा यावरी मसिदा हेलुंगी ओइनसु मफम पीनबा थौरांग तौगनी हाइकी मरोइन अखोई केनगसी माइबे सिंगजे यामना हाइतार अखोई रानी फीगुम साबा फने खुदे म्याम साबा हाइतार नुपी सिंगी याम चावि इकोनॉमी याम कंट्रीब्यूशन तौवे मरोइन अखोई केन नुपी सिंग हाइतार अयाम लोइन फी साइ अहांग मतमदा अखोई तर हिंगोन मनाम सिंग थागसु फी सावना अयाम जगा ओइबदुना मणिपुरगी मनुंगदा पुथोयो हेलुंगी प्रोडक्ट सिंग हाइतार अखोई कराव केनसु अमने मखातान अखोई लंगना सिंगबा ते म्याम पिने प्रोग्राम जु लै मालेंगन ख्वाइ इंडस्ट्री हाइतार फिसा लोंसा हेलुमजे योंखम जिमना साबा फिसा कोनजे ख्वाइ चौबा इंडस्ट्री हाइनाबा लै अदु मणिपुर म्याम हाइजनिंगबसु यारिङै मेडम सा पोसै मुहुता इमाइ बेंजन योंखम सा फिरोन सिंग असे नुपा नुपी बोइरो सिनबे हैनबी जिमा थमसी पैसा खितम हम हेलगसो अको इसाना इसा अबु मतेंग पांग बोइना सान साजे पोसिंग असे चाव थक पहिरम खुदि मुक्ता सिनबे हैनबी थमिना साबा जिमै थमजगे खोंगमन जोन 5 तगी थिंगु जम मुनिंद्रो अमदे इमुंग मनुंग सिंदुना फ्री मेडिकल केम अमा उचेकोन चोंगाबी कम्युनिटी हॉल दा पांगथोखरे केम अदुदा मेडिसिन सर्जरी पेडियाट्रिक गायनोकोलॉजी ऑप्थेमोलॉजी ऑर्थोपेडिक डर्मेटोलॉजी डेंटल चिंगबना लेमना अना लायंगी खुदोंग चापा पीबदा नतना हिदाक लांथक सिंगसु फंगहनखी डॉक्टर अमसुंग मेडिकल स्टाफ कयाना सरुक यादना पांगथोकिबा केम अदुगा मरी लेनाना केम अदुबु सिन लांगलिबा सिंगी माइकैदगी हौखिबा इसिंग इचाउ अदुना उचेकोन चोंगाबी यावना अकोइबा मफम सिंगदा इसिंग थुमजिनखिबा अदुगी मतुंगदा लैना तिना कया संतोरकपदगी कन्नबा अमसुंग हौजिक अना लायंग यावरिबसिंग खरदा ओइरबसु कानबा फंगहनबा पांदमदा केम असि पांगथोकपनी केम अदुदा मियोय कयाना अनाबसिंग येंगनबगा लोइनाना केम असिना कानबा खरदी पीरगनी फोंगदोखे हरिबा वन डे मेडिकल केम असिदा मरोइना मिट की ओइबा नुंगाइतबसिंग यागी ओइबा नुंगाइतबसिंग मेडिसिन की ओइबा
सर्जरी ओइबा लोइना गाइनी की ओइबा नुपी ngangi नुंगाइतबा सिंग हारिबा मेडिकल असिदा केम असिदा येंगबै खुदोंग चाबा खुदिंमक लोइना फंगनी अदुगा मरोइना पांथोकपगी दुगम पांदमदी अदक मणिपुर पुंबदा जुनगी तांग मंगा तरुक स्वाइदगी सिंग चावखिबा मणिपुर पुंबदा चावखिबा सिंग चावदु खोइ लेकाइदसु दुगुंबा सिंग चावगी इफेक्ट फंगमना मरो मोइदना सिंग चावगा मरि लेनना स्किन की ओइबा नाबसिंग खुदिंमक अनाबु खुदिंमकी खोइ येंगबै खुदोंग चाबसिंग अदु हाइरिबा फ्री मेडिकल केम असिदा खुदोंग चाबा खुदिंमक लोइना फंगनी नंबोल केंद्रदा मरु ओइबा लंबी अमा ओइरिबा नंबोल साबल लेकाइदगी कोंखा मखा नावरेम इस्टोक वाहें खुमन अमदी अतोपा मफम कया फाउनरिबा लंबी अमा ओइबता नतना ए स्कूल वुमेन्स कॉलेज एल सानोई कॉलेज नंबोलगी यामना मरु ओइबा लंबी ओइरिबा असि इसिंग चावबा अमदी नोंग नमरम ओइदुना अकाय अतोय पोर्ट होल लेरिबा मफम सिंग ngasi नंबोल केंद्रगे एमएलए थाउनाउजम बसंत कुमार गी मिटेंग मखादा सेमजिनख्रे नंबोल साबल लेकाय यूथ क्लब एंड लाइब्रेरी नंबोल साबल लेकाय डेवलपमेंट कमिटी अमदी मैरा पाइबी सिंग याउना लंबी सेमजिनखिबा अदुदा एमएलए बसंत कुमार थारकपा मशीन सिंह सिजिनखे थौरंगा मरी लेना नंबोल साबल लेकाय यूथ क्लब एंड लाइब्रेरी की सेक्रेटरी साइकोम धनुना नंबोल केंद्र के एमएलए थाउनाउजम बसंत कुमार नंबोल केंद्र की चौकत थौरांगदा माई ओनसिंदुना लंबी थोंग कया सेमलबसु नोंग नमरम ओइदुना हाइरिबा इसिंग थुमजिनबदा लंबी असि कायदुना पोर्ट होल कया लेरकपनी क्लब अमदि लेकाय गी माइकैदगी एमएलए गी पुकनिंग चिंगसिंदुना मखाताना लंबी असि यामना मरु ओइबा लंबी अमा ओइबता नतना कॉलेज अनि स्कूल कया गी चटफम ओइबना लेकाय गी मियामना एमएलए दा सेमजिनबिना हाइरुबदा यारकपा असिगिदमक थागतपा फोंदोखे खुन मरी मंगा फाउदुना चलिबा लंबी से कोई हाना ममांगदसु अखोइगी केंद्र सिगी एमएलए ओइबिरिबा कोई साबसंतना कोइलास कयारक हना थारगसु कोई नोंजु पथा मतमदा दुम तत्तना कोई सही खुदिंगी कायबा से हौजिकु ओनसु कोई ऑनरेबल एमएलए गी मिंग मखादा कोई कोइना हाइजिरुबा मतमदा कोई ऑनरेबल एमएलए ना हराव हराव याबिरक्तुना जि लंबी से या मरु ओरिबा आईबीआर रोड कोई नावरेम इशोक अमदी वाइन खुमना सिंगबा सखिबा लंबी से कोई हामबगी ओइना कोई लंबी सेमजबा सिगिदमक्तसु लकाय सिगी क्लब की माइकैदगी थागजबा फोंदोक्तरी हारिबा लंबी से अखोइगी नंबोल कॉलेज अमदी एस वुमेन कॉलेज हारिबा कॉलेज अनि सिगिसु मरु ओइबा लंबी ओइबनिना अखोइ सिदैसिदा यामना हेना कोई गाड़ी अचौबना चिंबा अयाम्बा अखोइ हारिबा लंबी सि मरु ओइना चले अदुना आइगी साइडतगी अखोइ लेकाइगी क्लब की साइडतगी अखोइना थमजनिमदि होजिक तौबिरिबा सिदगी हेना ऑनरेबल एमएलए अखोइना हाइजरुबदा हेना कमाइ तौदना लॉन्ग टर्म सॉल्यूशन दा अखोइ कमाइ तौदना लंबी से फगदगे हाबदो मुक्तंग खनमिनारे हारगा लंबी सि मतम कुइना सांगना अखोइ फजबा मवंगदा अखोइ थंबा यानाबा सेमबिनबगिदमक्तसु पुनिंग जिंगिंजरी SSA की मखादा चिंखैदा लेबा हराउरौ कॉस्मोपॉलिटन प्राइमरी स्कूल की नौना साबा बिल्डिंग साबा लोइद्रिङैदा काइबा हौरे मरी लेनबा सिंगना बिदेंग चंगबियो हाइना खुंद्रापम SC के MLA की PWD नॉमिनी लौसिगम थोइबना फोंदोख्रे हराउरौ कॉस्मोपॉलिटन प्राइमरी स्कूल दा पाउमी सिंग उनबदा थोइबना मखा ताखिबदा कुमजा इंग्लिसिंगनी कुनमाथोइदा साबा हौखिबा बिल्डिंग असे साबा लोइबिगी मतम हेंदोक्लबसु मपुंग फाना लोइसिनद्रे साबा लोइसिनद्रबसु सिलिंग निंखाइबा हौरे पिलर खरदी अखोइबा यावरे टॉयलेट सु मथक नोंग युरे थबक पाइरिबा कॉन्ट्रैक्टर की मथकता मरी लेनबा सिंगना बिदेंग चंगबियो हाइखे सिगी थबकसी ठिकादार अमगी मखादा सब कंटेक्ट ओइना अहैबम प्रोजेंडो सिंहा हाइबा वाइटुंदगी वार्ड मेंबर ओइ हाइरिबा नुपासिना सब कंटेक्ट तौरगा सुबु थबकनी बिल्डिंग से अदुगी मतिक क्वालिटी मेंटेन तौदना साबा लैरिबा मनुंगी सेलिंग मयामजी कोई लोइनमक सुम जारक्तना सिनबनी हौजिक लैरिबा मांगोलगी सिलिंग जिजु अखोगी सुम चारे दे पिलर जिजु अखोगी खोइदिंग खोइद्रांग अहुम थोंगना स्टेप अहुम थोंगना नि टेन गरबसिदा मोइना फार्मर सारा हैरिबजे अदुना सिगुमलबा स्कूल असी सिगी फंडिंग जी अखोगी SSA हाइबा अदुगुमलबा एजुकेशन डिपार्टमेंट गी फंडिंग दगी साबनी फन खरा ममांग थादोखिबा लैरगजु सिगुमलबा फलसिंग असे मतुंग तारकपा फंजिंग असे गवर्नमेंटना फाजना मसी येंगजलगा मसी कइनो तौदब तारगदी असिगुमलबा स्कूल असे कितन क्वालिटी मेंटेन तौनो सारानबगिदमक्ता लेमहौरिबा फंजिंग अदिसे थिंजनबियु ngasi top nauria mitai leima village level federation asinduna celeb group members singi oiba back to school gi program ama alpha and omega school porompat second road ta leibada pangthokre BLF asina konba area dagi SIG member chani henbana sarugya ki ba thoram aduda top nauria administrative committee gi GP member
T Foni Amadi, former Upa Daksha Imphal East Jilla Parishad Khetri Tamadebina, Athoiba Mithungsing Oina Serugyaki. Thauranga Mari Lenana, Khetri Tamadebina, Thauramasi MSRLM gi pilot project amani, Masina Nupida Ahenba Matik Mayai Pinaba, PRI Singa Community Based Organization Singa Hena Faba Mari Thamnaba, Gender Justice Puraknaba, Nupi Sing Hakchang Fana Nada Yektan Lainaba, Afaba Chinjak Chanaba Hotnaba Tangai Fadaba Sing Ngasigi class Asida, Kang Hairaba BLF ki Kadar Singna, Takpi Tambigan Haike. Kamjong District Headquarter degi kilometer kuntra mangarom chatlaga Injo Myanmar border pillar 102 mayada Manipuri sarukta leiba Huimin Thanada Kerongrang Kemta Myanmar refugee Jahom Yankhairom Changjafam Lauduna Lady Heidi ISTV News ki ukrul gi correspondent na mafam adugi translator amagi mateng lauduna refugee sing aduga wari sanabada makoi sing adu Myanmar gi Thanan Omjia amadi Soifaya deki ni Heidi makoi da flu amadi unsa gi leina gi yauna atai anaba kaya gi khudong chadaba mayok na bana medical checkup tobagi tangai fadaba sing Lady Heidi Kamjong District Administration medical service ki akhanaba sing di fanghali Heidi amaromda Mafam atuda thaknanaba ising ningthina fangdabagi khudong chadaba kayasu mayoknari hairi makoi ayamba Myanmar da achoba irang lakpadagi ing lising ani kun humdoidagi mafam atuda changjafam lawduna leirakhibani hairi United Nations ki headquarter Austria gi Vienna da Global AI Summit ama pangthokre Summit aduda Cube 10 Technologies Private Limited ki Managing Director Hawam Joyrembasu serukya kre Summit adu ki matang da Hawam Joyrembana country chama henbadagi lakba mihut singna Summit aduda serukya duna AI gi matang da kupna khananai na ki haina phongdorakli कोई यूनाइटेड नेशंस की वीना ऑस्ट्रेलिया बादुगुम्बा यूनाइटेड नेशंस की ऑफिस ता आर्टिफिशियल इंटेलिजेंस की मतंगदा कोई समिट अमा पांथोकनी मरोइबे एजेंडा दी आर्टिफिशियल इंटेलिजेंस असि एथिकली कमाई तो यूज तो गदगे मसिना डेवलप ओरबा कंट्रीज सिंग असिना डेवलपिंग कंट्रीज सिंग दा करम मखगी इंपोज तोरपे आबगे अकीबे बगे हाइबने सिंग बसिंग अदु कोई कुमना नैनबनी लौखिबे डिसीजन सिंग असि बैंकॉक ता मु रिव्यू तोरकांदा गवर्नमेंट अदगिदी एआई की एथिकल कमिटीज अदगिदी स्टार्टअप्स इन्वेस्टर्स मैम से पुल कांदा करमाइन एआई सिंग से इफेक्टिवली यूज तोगदगे हाइबगी अदुगुम्बा डिस्कशन एंड चैलेंजेस मैम दो पोरकांदा रेजोल्यूशन मो एडॉप्ट तोरकांदा यूनाइटेड नेशंस ना एडॉप्ट तोंगनबगे अदुगुम्बा पांदम दा पांथोकपा इवेंट अमनी Konthozam AC ki chingkhong chingya da law uri ba lawmi singna thengnari ba awabada sarugya duna ngase Manipur Pradesh Congress Committee Kisan ki chairman Laishram Nandona hakthengna na chatuna yingsin ba kaloinana lawmi ima event singna logling ba atuda mahaksu sarugya khre haide lawmi singi punsi bu awang ba thakta ikai khumna ba utuna logling ba da sarugya khibani haide Lions International District 322D की मखाद लेबा Lions Club of Imphal Global की अनोबा Board of Directors की installation ceremony की थौराम Imphal East की हैंगांग द लेबा Margin Polo Complex की Margin Cafe दा पांगथोखरे थौराम अदुदा Lions Club District 322D की immediate past district governor Lion TH केसो PMJF यावना मिवे कयाना सरुक्या के थौराम अस्ति की अहोबदा मालेम द इंग तप पुरकना बगिदमक सरुक्या किबा Lions Club की member सिंगना minute ama tumina leptuna isorgi mafamda thongni ke Lionistic year English ngani kun manga amadi kun taruk asida nauna club asida yawraklaba BOD amade members sing bu masak takpa amade angamba thakta Lionism ge liklam matung ina nation asigi amade iramdam asigi yaifana ba thabak thoram sing tongnaba wasak lobagi thoram pangthoke Kanglon kai na ching leba kotuna puramba 407 tata gari ahum Kakching Forest Range ki staff sing na fagat kre gari ahum adude MN01AA 4929 MN01AA 4931 amana number yauk de haide Forest Department dagi fangba paw asigi matung ina hana dagi hauna changsilakpa drive ki manung chana Thobal Forest Division ki DFO L Jesili ki mideng makhada Kakching Forest Range ki range officer Sundar Huidrom amade Palen ki bit officer Namairak Bikram Zina Luchingba Kakching Range team amana koi na chetuna yengsilingai manungda Kakching Range ki office mamangda fauduna lakpadigi gari ahum ado fagat khibani haide fagalaba gari sing asigi driver sing na phongtorokpagi matung ina makhoi na leibak sing asi
रेंज ऑफिस की ममांग खोइबु खंगसिम की एरिया दगी कोलगा पुरकपनि हाइदे कांगलोन काइन चिंग लेबाक कोतुना पुबा यादे हाइबा मणिपुर हाई कोर्ट की अथिंगबा लेना लेबाक कोलंबा असि यामना लाइबक थीबने मखा ताना अदुमक अथिंगबगी मयोक्ता चथदुना कोलंबा थिंगरबदि लोगी मतुंग इना गाड़ी फाउबा मलकपा याय हाइना फॉरेस्ट डिपार्टमेंट की ऑफिसर अमना फोंगदोरकले Coalition Against Drugs and Alcohol Kaldana Sinduna Nisagi Mayokta Chatharakpa campaign ki serukam oina amasung Manipur Khunaida Nisana Piba Chaithing Singbu Paktok Chauktokna Wakal Kanthaminabagi seruk ama oina Kadana Sinduna Nomiki Oiba Awareness Program ama Khongman John 5 Community Hall da Pangthokre Kadagi Secretary General Takhelamam Git Chandra Maitaina Hauziki Matamda Maira Paibi Singasi Mapangal Sonthabagum Tawi Masi Afaba Khutam Nate Maira Paibi Laibana Nisa Chabakara Khazik tang oirabasu hanthahanpa ngamlibani ima singna maira paibi thoktuna naha singna nisa chari basing ase aikoi gi tungi mirol singi khalaga tangai fadana thingba ma changi nisa thingbagi khongjang ase ima maira paibi singi marakta politics yauksalakpana maram oiraga thamoi singna thabak pangthokpa ngamdre aikoi na tangai fadaba aikoi gi bot adu khak thadabagi mahuta aigi mi gi haina chungthorokpana maram oiraga miyamna nisa thingbagi thabak thoramda thajadaba ma oina uhalle haike Haukiba July Tareta Lango Dalaiba Sis the Hospital ge ICU da Masagi Anaba Amana Maram Oiduna Oja P Sonamanina Laikidabada Kokomina Thadorak Pachirol Amada Awaba Fongtorakle Laikidraba Oja P Sonamanina Matam Amada Nagaland State posting Laiduna IPS officer Ama Oiduna Nagaland Miyangi Chawna Mating Panglambada Natana retired Chatlaba Matungda political commentator Oina Manipur ge media Amade National Media Singda Manipur Miyangi Kanaba topic Kayada discussion Yaw Miyam gi pukning loksing oiba wafam kaya ama thamlambada natana mahagna hinglingaida sagalamba wakalon kaya sing adubu ngasi gi mirol na tamna fam amade singtha na fam ohauragani oja asina lekhidabada manipur miyam gi mengkhatpa ngamnaroidaba awatpa amadi lehauragani thangmaiban hizam dewan laikai da leiba chehi humfu gatara humdoi suraba oja pi sonamani na mahaki loinabi machanupi ani amade machanupa ama thamlame oja na manung matam chadana lekhidabada manipur miyam amade imung Manung Thengna Horiba Awabadasu Coordination Committee on Manipur Integrity Kokomina Saruk Yari Haide Paugi Maraktana Temabramta Lominase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Labana July Taramathu de Kunanga Fawa Yam Chawraba offer mam pizari Madudi school bag ani laibada bag ani hapchagani amadi bag ama laibada 20% off pizari Miyamna su yana khangaraba Canberra to school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admission open Sanali Street Tutorial Thangmaban DMC Road Center Asika second foundation course class 10 Bosef Amadi class 9 and 10 CBSE Lagli Bazula ki tangkut mga irai nimitag hauzeragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 910 hawagi manungda student kaya ama putok sa crack unit wise test mock test study materials recreational activities boys and girls ki hostel loina van service ki kudong saba supizari Jahini fuhena babina haiba maming asina anala yengilamda thazaba quality leiba amadi checking na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli haujiga muk makhata na changsilaktuna mayamgi mafam da kodol tamjari babina institute of nursing manipur nursing council na su recognize tawraba matam ga chunarba classroom advanced lab sing leijeri babina multi speciality hospital amadi AOI babina speciality hospital da clinical training fangbiu expert faculty nupa amasung nupi gi tokhai ba hostel sel yamna chandana babina hospital amadi khongbu oireba institute sing da thabak tawbagi khudong jaba su pizari hauzik
admission hojare suknatagi sit nifu khaktani ahan balakpada kudung saba pijagani. Babina Institute of Nursing, nurturing care, inspiring growth. Sajiwa Zel Road, Khabai Soi, Imphal East. Break matung taram nokcheri pau makhatana pizari. Laishram Samarendra Birth Centenary Celebration Committee na sinduna Layoi Kraba Saknai Raba Aiba Laishram Samarendra gi chahi ama chupna chathagadaba chahi chama suba mapokumon hautokpagi tharam Manipur Press Club ta pangthokre tharam aduda Manipuri Sahitya Parisad Assam gi President Dr. Furit Sabam Biramani Sahitya Academy Awardee Yumlembam Ibomcha Manipur University gi School of Humanities ki former Dean Professor Polem Nabachandra amasong Sahitya gi lamda thabak tawriba Manipur gi mapandagi myokyasu Serugyaki. Sergada Awaba amasung nungay bahay na mingthonba, souvenir fonki amade, ayi bagi khangatlaba sairing sing tongan mamyoy sing na pathoki. Laishram Samarendra gi chama suba mapok kumonga marilena na, Manipuri Sahitya Parisad Assam gi President, Dr. Furit Sabam Biramani na, ngasi gi naha singda maribak ning bagi thauna ado, ojana khudol tambiramba thabak singda piri haike. Assam da mitay mayek official oina sakhang kiba amade, takpi tambiba haukibaga loinana, Manipur Sahitya amasung mayek chakhot hanaba hotnabada Manipur lengaknasu Assam amasung Tripura da joina khundariba Manipuri singi senthang makhara pibi ba yabra haiba apamba phongdoki mahakna makhatana Assam da Bengali singi lord mayek amasung Sahitya gi lamda chakhot hanaba Bengal government na hotnabibagum Naga Hairaga Nagaland Sakhangliba Asigumna Assam amasung Tripura da khundariba maitai singisu hena mari fagat hanaba Manipur lengakna senthang khara haphaning bagi apamba phongdoki Hojik leiriba phibam sida leigidraba ningsingmak thoktraba kabi sing amuk ningsing basisu yamne khoigi matam sigi oina khoigi naharol singda khangde Maribak Ningway Matang the Kangde, Makoshim, Piramba Tauna, Lingjel, Ulamba Lambi Singdo, Kanabada Koida, Acho Lambi Moy, Aiba City, Imaleva Pusan Sijaba, Manipuri, Acho Ihuka, the Sus, Masama, Sarugiaki, Mioya Mane, Maramaduna Maramoragam Kuna, Wajasin Piramba, Kogi, Upiramba Tungam Saki, Naharol Sigi, Damakta, Tauna Lagadabani, Nogna, Kogi, Kanogi, Pivum Sing Semayok Nagadabani Highway Message Store. Madam Ojagi message to Kuna Nahar Singh so in Bayabra have said Tamjani. Project Zina World Environment Day English Nikun Manga Observation ki Makacha Tharakpa campaign ki Sarukam Oina NCC Unit Manipur College ka kusam naduna amade Imphal Municipal Corporation sumateng pangduna Stop the Pollution Be Part of the Solution haiba slogan puba End Plastic Pollution Campaign amade awareness pangthokre Wahengbam Laikai tigi Kaisampat Faubagi Nambul Turil Mapal Parengda Paisinduna Leiramba Plastic oiba polam sing amade Tongan ba seasonable loiraba fata hauti kaya singdokre Lu Nanba Amati Asing Manungsit Fangba Lamdam Ama Tamlamna Bahona Minaramse, Kaitharu Raba Mahosagi Fajaba Sing Ase, Semgot Minaramse, Natrabade, Tungi Mirolna Ikoibuti Nangna Hogani Haina, Project Zigi Maikatigi Fongdoragle. Malemda Manipuri Laimaida, plastic polam sing the Togan the pollution and Maram Oirakanda, Mahosagi environment gi, Saptamda Akaiba Piva, Amadi, Masina Togala Polusana, Kumi even a holy sourcing the Yausan Kiduna, Tongan Basangi, Bayats and the Sandukiduna, Lena Letaka Sandor Pasidagi, Karata Sumakupang Namna Bahiduna, project in a campaign sing as Makata and Satarapani, Impal Sigi Nakan the Jelly but Koreal Singi, Pibam Yam the Sotilapa, Amadi, Nakan Oyata Puri, but Patabasing. Lambi the Chapel Matamda, Chapanga Maktaba, Tongan Manam Sing, Jelakwa, Masi Yam the Kudong Sadaba, Amadi Kudong Tining I over Matak Singni, Maramasina, Aina Isana, Sina River Polam Sing, Lakopagi, Amadi, Kara the Sinaga, Recycle, Yanabagi Mawonda, Isaisana, Wakal Taminasi, Isaisana, Todang, Lominasi. Lagliba Haikru Hidong Bagi Thoram Sagolban Bijoy Govinda Thangapata Hiyang Tana Bagi Thoram Chahi Khudingi Pangthokna Lagliba Asigi Genglaga Aramba na ngarang dagi hauna Sagolban Bijoy Govinda Thangapat Sing Bagi Thabak Chathari Aramba Unit 48 Unit 45 Amadi Unit 18 gi Apunba Tengolo Sing na Chathariba Thangapat Sing Dokpa Asigi Matangda Aramba Tengol Unit 48 Sagolban gi Tengol Amana Leibak Miyam gi Khalaga Thabak Asi Pangthokpani Leibak Miyam gi Damakta Thoragliba Aramba na Taurakpa Thabak Thoram Singda Miyam Nasu Mateng Pangbiyu Haike. Taseng Lai Tingi Ju Oibanina Haiku Hidong was a Kitang Isle. Aduna Akoi
इमा लाइपाक इरमदम सि कन्नबैदमक्ता अखोई इनाट इफुरु कन्नबैदमक्ता अखोई थोकजरकपनि हाइना अखोई सुमाइना हाजगे अखोई इसागी ओइजा ओइता कयाम थादोगा आइगी इतु इचा मयाम हुतोगा लाइपाकिने हाइना गसि अखोइना चोंथोगा तौजबनी मसिदा अखोइना अहेनबा वहाई वता नत्रगना अखोइना मिंगोंदा करिगुबा खरा थोंबा याय मदु नचा ननावने खलगसु ngapiyo aduga अखोइना तौजरिबसिसु इरमदमगी दमक्तने हाइना खला अखोइना पांथोकजबनी हाइकोइ दोमगा मरि लाइनाना CWEBs Manipur na sinduna Waikomani Girls College Thawalgi Conference Hall da pangthokpa thoram amada CWEBs ki mana fanglakraba member ahumbu harau taram na opagi thoram amade CWEBs ki member nahakpam biren iba manglaba lamdam haina mingthon balairik fongbagi thoram ama pangthokre thoram aduda Manipuri Language Advisory Board ki convener oiramba Nongmai Them Kiran Kumar CWEBs ki President Joy Kumar Luwangna thoram apu oina serogya ke thoram aduda taram na okhiba sahitya gi lamda tongan ba mana fanglakraba sing adude Patriotic Writers Forum Manipur na piba Dr. Thiam Suresh Literary Award amade Naharol Sahitya Premi Imphal na piba Writer of the Year Lifetime Achievement Award English ni kun manga fanglakraba Moirang Them Rajendra yauna miyoi marini mahaki drama gi lairik tasu sadar gidamak ayekpam syam sundar selgi mana fanglakraba miyoi singda citation amadi achamba khudol tamduna harau taramna okay Mitop miyan khandoklaba matungda makoibu masa masagi lamda halhan khraba matungda census tawba amadi delimitation of fagani haina hanig UNLF ki chairman ningthemcha sanayamana ngase Patriots Day Observation Committee Manipurna Kagwa Laishram Selungba lekai deleba KYC community hall da patriotic poem recitation competition ki thoramda haikre Organizing Committee of Patriotic Poem Recitation Competition senduna pangthoki ba thoram atuda tongan ba school kaya de kilakba maheroi chamaromna Serokya Laibak Ningbada Yumfam Oiba Siding Tibagi Jangdamnaba Atuda Class 3 Dagi 5 Fawbada Maheroi Nifunipan Class 6 Dagi 8 Fawbagi Maheroi Taramatoi Amade Class 9 Dagi 12 Fawbadana Maheroi Kuntra Marina Serokya Ningthemcha Sanayaimana Makhatana Mitop Khantok Khaudana Census Pangthok Labade Lamdam Asida Homin Kaminarakba Yelhomi Kaya Masagi Laibakta Minority Oyane Lofam Thokpa Thabak Mayam Lahodana Census Toksin Kiba Thok Labade Manipur Miyamna Yafam Thokde Manipur gi miyam gi mihut sing asi miyam gi apamba yenglaga thabak toba matam oire haiki Manipur democracy fellow is more responsible as miyam million thaki from miyam su voters sing su they are responsible more responsible or madam di akoi gi mi thagat padu na thagala phagade ga go modom de lepo go lepta bo ko ate te influence miyam na vote pi ba aduga lona na rangak de le MLA sing su makoi sing asi democracy electoral leaders sing adu moi democracy mo na le ba system says that Mohoy Masana democratic when a function don't never give space to later perhaps a question to ring. I did Manipuri democracy says some subsala bravo. I do film level idea quite. Langaki assembly the car of MLSing now. Democracy subsalakpa, democracy is democracy. What about the resist of them to ever. Democratic voice of them to ever. Madam to the other two of them democracy is a single democracy of them never. Patriots Day Observation Committee Manipur gi Vice President W Amuchau Maitaina aikoi gi hawgalakliba maheroi sing asida maraibak maramdam nungsiba wakhalon puraknaba amadi aikoi gi ipai puna thambiramba ireibak karino haiba khangnaba pandamda pangthokpa thoramni haiki Like si exam tongna masada skill singadu fudo alaga adjustment lama toroga leadership ki magi basic foundation lama mapungoina pibagi pandamda sanction bani ado final exam natabani ahabya legi obe exam oibanina masi tawda kaiba lairoi amasung madugi skill lama hakotsi haibagi man madugi vision da Patriots Day Observance Committee na ahan boina laipartning wada yumpham moiba amasung sayin sadinin tanja si paungsabani Thaubal District ki manung chena leiba lamding laikai manga lamding Nasikong lamding Chirapur lamding Khumanthem laikai lamding Ilangbam laikai amade lamding Mamang Laishram laikai gi chahi humfu gi mathakta leiraba miyoi singi oiba Senior Citizen Forum lamding Thaubal District Manipur Kauba Forum ama semkhre
Konjengbam Syambu President L. Subhash Chandra Bu Secretary Amadi T. Sarat Chandra Sharma Bu Treasurer Puna Member Taramathoina Saba Executive Member Sing Khankre Ngasi Lamding Ikop Ningthau Laibungda Pangthopa Paugi Mifamda Nauna Khalaba Forum Asiki Secretary S. Subhash Chandra na Chahi Yamselaglaba Ahal Sing Asina Thingnarakpa Kaya Adu Hauragliba Tungi Mirogi Naha Sing Asida share Tawduna Naha Sing Bu Afaba Lambida Chathan Bangamna Naba Amade Ahal Oiraba Sing Asi Punna Tasinduna Leibaki Amati Lekagi Yaifana Bagidamag Kari Kari Tauba Yabage Haibadu Pangtok Nabagidamag Forum Asi Semani Haiki All Manipur Cinematographer Association Amkana Sinduna Nauna Film Forum Manipur gi Mikhalda Mai Paktuna English ni kun mangadagi kunipan faubagi nauna thaupubuda yauraba Amkagi Mihut Sing Okpagi Thoram Ama ngasi Nauren Thom Radha Mohan Mandapta Pangthokre Amkagi Mihut Oina Film Forum Manipurda Thaupuraba Sing Adude Film Forum Manipur gi Vice Chairman L. Surjit Kanta BB Surjit Secretary Kangaba Ronel Maitei Joint Secretary Film Forum Manipur Yumnam Imo Ahombu Okpagi Thoram Aduda Amkagi President L. Radha Mohan Sharma Amkagi Secretary Haikruzam Naukcha Amadi Amkagi Member Singna Serukyaki Film Forum Manipur gi Vice Chairman Hana Leiramliba Film Forum Manipur gi Phibam Atutagi Top Kharati Tauragani Hana Leiriba Rules Asi Yamnati Fajaba Adubu Mapung Fan implemented Tauramdaba Kaya Asi Handakti Ningthina Rules Singakna Chathanaba Yamna Transparency Leina Thabak Tawgani Film Festival Hana Mamangda Tauramba Sing Amuk Tawnaba Hotnaba Galwinana Thabak Thauram Pumnamag Lingjen Manana Tawminarabade Soidana Mai Pakani Haike Annagi film forum puramiba office biara singdagi hanungda karimba top kharadi koi tawbunga mene ne khali ada koi saitagi su tawge na silepe hang film forum gi le mebo rules sing atu tu phaje adu implement tawung da hai dai as rules to follow tawung da rule da dia ajan leiba koi yai thawni tawjagi mamang da title sta tawgodom ni banner sta tawgodom ni ga ha tawram da ba film number pura loiragan da title sa tawge lakpa editor khande any kudumak se masama sagi camera cinematography cameraman khande masama sagi guild member oigada bani leibu mayam se hekta leiram da bati yoba khotba adum problem am thoe ba hanagi se mamam gi duna yam phate kote haibu wana to akoi gi tam sidi yam neat and clean yam padana degi film gi kai development kai to ya ba kadai di kai to ya kari fan lo ya adu film producer hai sin kana no producer na tawai sin kana no moi de kari ko gram bi ya film forum na thai tawba film forum mathanda na silum festival taw gitre adu magadu kamain to ya Amkagi President L. Radha Mohan Sharma Amkagi member Oirambadagi ngasi Film Forum Manipurda Mikhal Mai Paktuna Thaupuraba Singna Thabak Phajana Tawbiyo meeting yaudina mamangda che lakpagi phibam adudi lehengumse Amkagi yenglaka thabak tawbiganu rule da leiriba sing thabak tawbiyo pumnamaki afaba oiduna afaba film kaya puthokpa ngamba Film Forum gi term ama ohensi haike forum da chapi sing da haining se senada khoigi gi aka mai yenga tabuk tawbiyo haibate rule da leiriba tabuk tawbiyo akoi amkagi mi myam chale haraga amkagi ata khallaga tabuk tawbiyo akoi na haigi yabiyo kopiyo haibati akoi gi da leite aduna madugi ga rule da leiba kotubi rule da tabuk tawbiyo Super Master Games and Sport Federation Stinduna Handak Himachal Pradesh da Pangthokiba Taret Suba National Master Game English ngini kun mangada Sarugyaruba All Manipur Hockey United Club Hockey Legend gi Sanaroi Singda Certificate Yenthokpagi Thoram Uchekon Youth Athletic Club da Pangthokre Thoram adu da Sarugyaruba Sanaroi Singda President Member Singna Certificate Sing Yenthoke Thoram adu ga mari lenana All Manipur Hockey United Club Hockey Legend gi President S Ratana wafam kaya phongtoke Hockey hariba masana si yamna tamna pura mutpadi natragasu muthabagi type ta laaba karigino hariba matamda hauji leiba player singida awaba mayok narakpa sing samna haribada akoige selection ji sub junior junior senior khalakpa matamda mapalamda chatnabada masadagi pocket tagi pesa puthoga participate tawbagi mongda laaba hadi association ji manipur da chayetnaba leiba leibajina hockey india gi side tagi khudongcha du phangdaba government side tagi ju haiba kudong chabasi phangdaba sing asina maram oraga
प्लेयरसिंग क्लबसिंगदꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯀꯤ ꯏꯟꯗꯤꯌꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯣꯀꯤ ꯅ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯃꯁꯥꯟꯅ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ क्लबसिंदा अचौबा थौदांसिंग लौबीदुना मखा ताबा अखोइगे क्लबसिंग असी हिंगतनबगी वखललोंदा खनबियु नैनबियु अदुगा सिथरिबा क्लबसिंग असिदा मतौ करमना अमु हौना हिंगलहनबा ग्रासरूटगी तपीदना लेवेन तौबीदना होनबियु हाइबा फंजे हॉकी लीजेंग साइटगी थमजगे हंदा पांथोकदोरिबा एनुअल जने बॉडी मिफम असिदसु क्लब वाइसदगी क्लब की मेंबर मी अनि हॉकी नुसिजरिबा क्लबसिंगदगी यहोनबियु मखा ताबसिंग असी कोइना फमजरिबा मखा ताबसिंग असी पांथोपिरता तारगदी कोइगी ऑल मणिपुर हॉकी यूनाइटेड क्लब हॉकी लीजेंना मखा ताबा खोंजिंजिंग तानारगा कई तौबा याबगे हाइबदु अखोइ खन्ना नैनारो मतुंगदा मरि लेनबा सिंगी मफमदा अखोइ हाइजबा हाइबा मफम असी लोशिलकपदा मरोइबा पाउ मुखना पिजरी रिलीफ कैम्प की कोऑर्डिनेटर सिंदोकपियु हाइना चंगजफम लौदुना लैरिबा सिंगना चंगसिलमा खोंजांग इम्फाल वेस्ट डिस्ट्रिक्ट की स्टाफ सिंगना थाजबा पीबदगी हंदोखरे अमदी पौना कैथेल अमदी थंगाल कैथेल की फुटपाता लम खोपचिलंबा सिंग दुकान फमलिबा सिंगना मसाना लौथोकपा हौनाखरे हौजिक फाउबगे Pm-Istv संदोकचबा मणिपुरी पाउ मतंगसदा लोइजरे मिरेंग ताबिरी पुपुमनमकपु अमुकना खुरुमजरे।